PM Modi September ki ani suba chayolda Manipur lakani panari Laibasigi Prime Minister Narendra Modi mathang tha September ki ani suba chayolda Manipur lakani haina panari Maki khongchat asigi mangoina na hojik lenga ki official singna Prime Minister ki khongchat asiga mari leinana makoi ki oiba thabak thoram sing paikhanna ba hokre thajaba yaba mafam dagi phangba pauna hai mathang thagi taraga mari natraga taraga manga da Prime Minister Manipur laknana ba thorang tauri Mahang Mizoram da pangthokpa railway station sangabagi thoram ama yaramlaba tungda nongthak lambida Churachandpur da lakani Churachandpur da Kuki luchingba sing unaramlaba matungda Imphal da mulakani mafam sida mahak public reception ama pangthokadra natraga pangthokloidra haibadumadi chapchana khangba ngamdri nongma khakke oiba khongchat asi loiraga mahak Guwahati ki dama Imphal thadokhigani adumakpu political nainaba singna phongdoknarakpagi matung inadi Manipur da hojik tholiba kanglupki rang asigi waruishin purakthringaida Prime Minister na Manipur lakani haiba wafam asi nap chaba watli masagi jum mathakta state asida president rule chalairaga democracy gi aseng masakta matuna leiringai da mahakna mangak thekana Manipur gi miya mangda lepkani haiba si thajaningai oide adumakpu mahak Mizoram amasung Assam da di soidana lakani mahaki khongchat asigi matangda BJP gi MLA kharana phongdorakpagi matung inadi hojingmaki oina president rule popular government ama lehelakani haibigi thajaba makti leitri adubu mahakna Manipur laklamlaba matungda anauba Government ama semlakani haibigi thajaba lei Prime Minister na Manipur lakningbagi wakhalon asi maikai kayadagi mahakpu changnana bawakat lakpadagi ni haidi Russia gi President Vladimir Putin India da December thada lakadauri December thada Russian President Vladimir Putin India da chatkani haina Kremlin na phongdokre United States na India da tariff thamkhibadagi Russia amasung India gi mari hena naksilakpaga iroinana Russian President na India da chanaba thorang lokhalakibani September amada pangthokadaba regional summit ama yawba lakpada Putin na India gi Prime Minister Narendra Modi ga unaduna hakthengnana wari sanagadauri Russia dagi makha tana thaulai haibagi damak US President Donald Trump na India gi mathakta tariff thambagi wafam laukthokpa leikhrabani matam kayagi mamangdagi India amasung Russia gi marakta chetpa mari thamnaduna lakhibaga loinana India da khulai khwaidagi masing yamna yonba laibak singi manungda Russia su amani Kumja 2022 gi February da Russia amasung Ukraine gi marakta lan songnarakraba matungda nongchup laibak singna Russia gi thabak thoram singda khut thingjinbaga loinana Laiba asida mapa laibak singda pot yonbagi chang hanthanaba thorang kaya laukhatuna lakhibani adum oinamak India na Russia dagi makha tana thau leiduna lakhibani Manipur laingangna salak sarba tangjing lambi sembi dabadagi miyamna lambi tawkhaiduna khongjang changsinkhre Thobal district ki Wangkhem SG manung chanba kiam tangjing dagi FCI godown taba lambi paring asi hojik salak saba phibam da leire lambi asi sembi na balainga ki mari leinaba singda kaya rakhana haijara basu thabak to onthok pide haiduna ngasi maikai adugi khoisaunarba miyamna lambi tawthoktuna khongjang changsinkhre tangjing road development committee ki thaumi okendro leisang themna phongdorakpada kiam haibong leirak litan pok sabal tongba moijing khekman amadi leisang themna chingba khun kaya gi miyoi singna fauduna chaliba yamna maruiba lambi amani lambi asida Food Corporation of India FCI godown Mahaisang ani health center na chingba kaya amasu lairibani lambi asi sembi na bad DC Thobal PWD amadi FCI dasu kaya rohanna hijackre adubu ngasi fawada tabi dana lairakpa si yamna laibak thibani haiki Mangna makha tana phongdokhibada lambi gi phibam aduki matik fattabadagi accident kaya thokre maram asina miyamna sel khaina duna lambi asi anirak hana semkhre lambi semjin ba adudasu FCI godown amadi DC Thobal mateng tawbina ba hijackhi adubu FCI godown na makoi ga mari leina de dai talobang ngamde haina mateng panglakhide DC Thobal gi oina su fund leite PWD da haibiu hairakhi Mahang hai lambi asi micham miyamna chathok chasin tawbada aduki mati khudong thiningai oire FCI godown asida district mari gi cheng pusilakpa heavy vehicle kaya chatpada lambi gi phibam asi amuka hena phibam thina sokchin khibani athuba matamda Manipur lainga ki mari leina ba authority singna lambi asi sembiu karigumba sembi da batarabadi miyamna makhal makha kaya gi khongjing changsin haina su okendro na makha tana phongdukhi lambi thingbagi khongjang aduda saruk ya khibi meira paibi dana pati yumnamna phongdorakhibada FCI godown gi heavy loaded vehicle kayana chathok chasin tawbadagi lambi asigi phibam asi asuki matik soksin khibani nongching taba matam oibana lambi mayaida kongkut kayana pukhri dauna laibadagi ising tungsin badagi lambi asida micham miyam chathok chasin tawba yadre aduki matik khudong thiningai oire lambi asi sembi na ba mari leina ba authority singna aiba cherol kaya thaduna haijarabasu tabi dana lairukli phibam asida ngasi maira paibi singna thoraktuna lambi thingbagi khongjang asi chathakibani Athuba matamda lainga ki mari leinaba singna lambi asi sem bidrabadi makhal makha kaya gi akan makhongjang changsin khigani haiki Mahiroi nupi macha amana phongdorakpada lambi asi fatabana maram oiraga nong taba matamda gari na leikhom lainang kapsilambadagi school chatpa yadaduna yumda halakpa kaya su yaukre maram asina nong khitang tabada school chatning daba fawre lainga ki mari leinaba singna athubada lambi asi sembiduna mahiroi singna mahi tamba phanghanbiu lambi asi sembiroi daba oiraga na miyoi amamamgi
khongup but amamam pibiro haina Manipur lengaki mari lenaba authority singi pukning chingsilakhi engdaba asaba churuf yolamba nan Manipuri manga Meitei macha ama punna taruk fagatkre lamdam asida miyam da sengdaba asaba churup sing yonduna sanda lambi chatharamba Meitei macha ama yauna nan Manipuri manga punna taruk fagatkibaga loinana sengdaba churup packet Chahunga Yankaiga Taruka Konana Fare Hari Police ki Pauna Hai Infaleski Manung Chanba Mantri Pukrida Hangba Manipur Police ki Naka checkpoint dagi ngarang ahanba oina miyoi ama sasinaba sengdaba churut packet taraga tarika konana fagatki farba miyoi adugi maming moirang them Sundar Lal Meitei nifuga manga kauri khurai angom laikai dagi ni Hari makata na Infal West ki mafam singda chathakiba drive ta thawung adubu chathabada chawna chenaba nan Manipuri manga ama sufagat pangamki Hari farba nan Manipuri sing adudi Bihar dagi Haujikna Thangal Bazar gi ngari gali da laiba Rohit Patel kunga humdoi Premchand kuntra ga humdoi Rajesh Kumar kuntra Rambabu Kumar kun amadi Pauna Bazar gi Usa Hall manakta laiba Sanjoy Kumar Sas kuntra kawi makhoi sing adu Executive Magistrate Infal East puthok matung thadokre haidi Ras Medicity da ngasi anauba Nursing Institute ama hangdokre Manipuri macha sing mapal laiba ke hospital sing da nurse oibina ba offer chawna piba horakle Japan asu Manipur dagi nurse lising ama piu hairakre Salam Somorjit Mapalamgi hospital sing the nurse oiduna leiba Manipuri macha singi honaba kanba amadi thaksi khasi leiba maram na mapalaiba ki miyoi sing na Manipuri macha sing mompalaiba ke hospital sing the nurse oibina ba offer chawna piba horagle masigi damak lamda masigi chawthok chaningai ni haina Health and Family Welfare Government of Manipur gi Special Secretary Salam Somorjit IAS na phongdokre North AOC da leiba Ras Medicity da Nursing Institute amang asi na hangdokpegi thoramda wafamasi Specialist Secretary Salam Somorjit na phongdokhibani Ngasigi thoram adu the Health and Family Welfare Government of Manipur ki Director Dr. Chambogon Mai Ras Medicity ki Managing Director Havijam Rajan Manipur Nursing Council ki Register Dr. Aribam Yamuna Devi na chingbana sarugyaki thoram adu ga mari lainana makhata na Salam Somorjit na phongdokhi badi Ras Medicity na nauna institute ama hangdorakpa sin nurse ki sinfam da changningba kayagi khudong chaba adu pigani haibigi thajabalai Ras Medicity na tawrakpa thabak sing standard laina amadi quality laina tawba thengnai Masimana nauna hangdokliba institute asidagi machang oiba mahiroi kaya puthorakani haibigi thajaba thammi masida sunatana hojik honglakliba malemgi chakhot lamjen asida di nursing gi sinpham asi yamna maru oirakle matam amada India da nurse tamagi masing asi Kerala na oirambani hospital khudingmakta Kerala macha ngakta leiramba du hojikti Manipur macha na mohut senduna hospital khuding Manipur macha ngakta ngairei masimak lamdam asigi chawthok chaningai ni haiki Magna makata na hai masida sunatana atopa laibak Japan gumana Manipuri nursing bu makoi hospital sing na thabak tawhana ba nurse lising ama hena piu hairakhiba laikre masina takpadi Manipuri nursing bu asuki matik thauna lai hona ba kali thaksi khasi lai haiba takpani loinana nauna nursing institute hangdorakpa asina nurse tamning ba sing mapal lamda chalaga tambagi mahuta Manipur da oina tamba phanghanba ngamna ba Ras Medicity na institute ama hangdorakpa asi laibak phabani haiki Nakalamarom da Ras Medicity ki Managing Director Havijam Rajana phongdokhibada Nurse hariba sinfam asi Manipur khakta da natana malem asida yamna maruiba sinfam ama oina hojik launaragle Doctor amana miyoiba amagi punsi kanba ngamba haibasi hero ni haina lawi adubu nurse haibasi na miyoi chakayagi punsi bungakpi senbiba seba tawba asina doctor adudagi hena mahi chawi Ras Medicity linkhalakpadagi hauna lamda masigi Meeyamgi yaifana batawduna lakli masida sunatana COVID-19 gi matamda lawkhiba thodang amadi hojik tholiba irang asi horakpadagi hauna asokapan asi ana yawrakpa matamda free da lying duna thauna Faraba singi damakta kathok tuna lakli haiki mahana makhata na hai hojik Ras Medicity na nauna hangdokliba nursing institution asishu machangoiba nurse kaya Manipur ki puthok tuna mana pamjaba hospital singda quality laina thabak tawkhina bagi pandamda institute asi hangdokpani institute asida nauna nurse tamningba singna chahi amada 1.22 thiraga tambagi khudong chaba adu leigani masida sunatana tha khudingi installment basis ta thibasu yagani loinana institute asida makhal kayagi free of cost ta facility lehengani games and sport smart class library hostel amadi pungkun mari chupna lemna internet service fanghangani mathang chahi gi angan ba sarukta phamung chamagi yangkhai leba hospital amasu hangdokna ba thorang tori loinana JNM cross tamfam amasu hangdokna ba honari masidagi ahenba Allied Health Services Course amasu hapchinna ba thorang tori haina phongdokhi Manipur kansi harabadi Meeyamgi luchingba sing wakai ngangbagi mahuta hana punsinba mathau tai Manipur kansi ifuruf kansi haina thorakli baluchingba sing natopa furuf singi mathwai nungai roidaba mabuk nagadaba wahai wata amata ngangumsi furuf amabu ikai khumnaduna awang bathakta chingkhatna ba honna minasi haina kanglaipak Minority Welfare Organization KMWO Manipur na thadorokpa cherol amana haidi cherol asina makhata na haribana Apunbagi saktam kai biyaroi tungi mirol kansi haiba pandamda lairiba lup asina
Manipur khundariba miyamgi thabak tawgani haina thorakleba lupsingda haininglibadi luf kayana khundaduna nungsi chanana leiminariba aikhoigi Manipur kansi hairabadi miyamda wakai ngangduna leibagi mahuta aikhoi hana punsinba mathau tai Meeyamgi thabak tawgani haina thorakliba singna hana punsinnaraba matamda ta khaibung tabadagi mitopna khudong chaba lawba ngamloi aikhoi punsinnaduna amatoina lepminnarabadi kana amatana Manipur thugaiba ngamloi Manipur khundariba kanglup furup singi marakta thogdo ama tholakpada Meeyamgi luchingbani haina leiriba singna sangtainaba purakpagi mahuta amaga khatna hannaba sauna hannaba wangang ngangba manba wahai wata kaya yaurakpasi laibak thibani aikhoi maselgi marakta wakai ngangbagi mahuta aikhoi amatoina punsinduna chawkha tharangda mai onsilabadi kanana su Manipurgi apunba saktamda singnarakpa ngamloi aikhoi masel punsinnaba ngamdaba amana amabu tumhotnaduna leirabadi mitopna khudong chaba lawgani masina maram oiraga Manipur mitopki makuta takhiba soidrabani thogdo watho ama tholakpa matamda social media da wakhal khanthaba watpa manba mawngda pangi de iraga thagatpagi thabak tokpiyu maduna khantha hodabadagi post amana kanglup furufki marakta communal thoglakpa yai aikhoi masal nungsi chanana amana amagi mateng pangduna apunba mapangal kanba Manipur ama semgatpada miyam puna hotnaminasi furuf singi marakta masana masagi furuf bu chingthanaba yaudaba nate furuf amagi leijoriba nat culture bu wakhal tadaba kharana lana uhanaba honaba yaudaba nate mitomna ikai khumnagadaba Manipur ama ohensi aigi furuf kangani haina thorakliba lamdam sigi luchingba singna kanglup amagi mayakta leptuna thabak taraklabadi Manipur kangkhong chairakpa yai ifuruf inat kanaba thorakliba lupsingna yekna daba furuf singi mabuk nagadaba wangang loidabani Manipur kangani haina leriba luchingba singna furuf kanglup khaidana aikhoi amatoina punsinduna sana leibak Manipur kan ba honabiyu Manipur punba saktam thugaina ba singchep thajilakliba miyoi singbu Manipur kanba pamba singna thengnaminasi aigi hak tanaduna leibagi mahuta hana Manipur kanaba honabada mai onsinminasi haidi Meitei sing Imphal Jirbam Lambigi New Kaithal Manbi Police Check Post agi henna changba yadri Meitei driver security kanba yawdrabadi changhande Hokiba chahi 2023 gi May ahumdagi tholakhiba irang asi tapna mahusagi fibamda hanjilakpa hore hairabasu ngasi fawba tampaki miyoi sing NI 37 Imphal Jirbam Lambigi New Kaithal Manbi Police Check Post agi henna changba yadri New Kaithal Manbi da Kaithal mancha ama leiriba sisu irang namaram oiraga hojiksu itak taktuna leihori leingaki maikaidagi state asida santi thamnaba honariba khongthang asiga mari leinana ngasi paugi kangbu amana Imphal West ki New Kaithal Manbi gi area da chatkiba khongchat amaga mari leinana New Kaithal Manbi gi police check post ta changduna post asida mathau tawriba security personnel amaga unabada phongdokhibada lambi asida hojiksu malpuba gari sing chathok chasinda khudong thiba natraga haibagi chingnaba leibri check post asigi security personnel singna so Imphal Jirbam lambi da chatkadaba gari singi driver ningthina masa khangdoklaga chalhalli kariguma lambi asida Meitei driver sing tangai fadana chataba yadaba oiragadi truck sing asibu ngak seliba security convoy marakta yawraga chali naitom oina security yaudana chalhande Meitei sing check post asi fawadi changsin bangamli haina phongdorakhi adubu check post asigi get wangmada Kuki gi miyoi kaya chathok tasin tawba urakhi New Kaithal Manbi da Kaithal macha ama leiriba sisu irangna maram oiraga hojik sumi tak tuna leihori Kaithal asida pocha yonbi amana phongdorakhibada haukiba chahi 2023 gi May ahumdagi thokhiba irang adugi mamangdadi New Kaithal Manbi gi chingthakta leiriba Kuki sing Kaithal asida kumlaktuna pochai sing mamalgi wafam thidana pulap leirakhibani adubu irang tholakraba matungdadi Kuki sing lakhidre hojik lawgi matam oibana lambi asigi moidang po Kaithal Manbi gi chingna nataba singdi law singugi thabak ningthina chathahauri irangna maram oiraga central forcing deploy tawba yamna security na law suriba sing ningthina ngak selhauri lambi asida chaka mari panba gari ayamba Meitei nataba singna chathok chasin tawba urakhi